Nisagi manung chanbasing chabada nupi singi chang nongmagi Hengatlakli tauri masi afaba kudam nati haina RIMS ki Department of Psychiatry ki Head of Department amadi Mental Health Activist Dr. R.K. Lenin phongdokre ngasi RIMS ki Psychiatry Department da pangthokpa paugi mifam aduda Medical Media Group koba ama hangdokpaga amadi hayeng pangthokadoriba malingi oiba International Day Against Drug Abuse and Illicit Trafficking ki makhada phongdokladuna Dr. R.K. Lenin na makha taraduna Share and Care na mapungoiraga Medical Media Group asi Hogdokpani masina mayam da tungan ba ana ayaki amadi laing bagi matang da punna khangwina na ba hona bani amadi matam gi oina maling gi oina pangthokpa palan thorang ga mari lenana mayam da paksana khangan na ba pandam amagi makha da sembani amarom da hayeng pangthokka durba palan thoram asi yamna maroi ba amani haurakli ba na sing asi maroina nisagi lambi da leptana pong thangjalakpa amadi punsi kaya manglakpa si kanana ba ikoi punna khangmina na ba pangthokpani nisagi wafam asi ngasi di yamna maroi ba aruba wafam ama oire Demand reduction amadi supply reduction ani ki marakta taunaba lanamani masida ahom subu oina hiram reduction ki wafam asini hauzakan nainari ba se maramaduna aikoina haurakli ban hasing asi nisagi maramda ningthina khangan bachangi nakalamaromda state asida nupi sing nisagi manung chanba kaya chabagi thabak kana chatharakle masi afaba amanate thauramama tawba natragana pangthokpada chanabi ama oina nupi singsu nisagi polam sing sizina ba si yaudaba yadaba amagum tawrakle Logi ba ayaba natrabasu biyamna yarakpagum tawribasi semdok honanaba honaba changi masina tungda achauba mangjaba soidana lakan haike